yamna tukat chabani ko minai masa nanga onjan base adu minai masa nangna minai ora puto nang kawra mare khara haira ke nangna kadai da minai ora mi aibudo ichinaw mayam ngasi gi video howdinge amangda video mate am na hana yeng minagi si adu wa pham khara thamjarake awai balone meitelon hojik noina ngare si bengali di hora laga aloina no na noi ekhoi gi lon ne haina simjara pasi meite mai khana adu so mapung phana chathia ba ko aduna ekhoi gi lon mi gi lon adu da haira kanu khara khara ekai ba khango ko haudong gi mai thong pa ba karigino mi gi lon ngang ganu kaina nang gi lon na te ngang ri si awai ba loni khanga ba bengali mayik ne ba sara noina bengali gi hura la ga noina wairi ba lon do khanga ba adu ngang bani awai ba lon ga thi lon ne ba ngang ri se phui e gi lon kaina sak thu nang gi lon su na te ikai do thumai bong hau thi thimuk kon hai okchin manba thabi maru manba nasagi nasak to nang minjenda amta yengo aduga nangna maitei ron sibu awai ba maroni ka hari bodo nangi channel khudingi maitei ron ta mangangi do nasagi nogi kuki phi set kani khangdaba ikai ba masak khangdaba adugi maron do ngangba yada bro nangbu namaga nanga nangi nayamba amaga hiang thangda maitei gi yum dagi sakni phini raga maitei gi yumda minai wena lengi bodo nang kawra bro ado nang se huji leina lai thung kaya ama su pae hai thasi thanong su hore hai maite gi sang hijang sa gi ama yam do saba phangak ta badagi ana ba kaya ama su kangi hai aduga akapet ngang bagi ana ba ma su no da pai hai ne minai masa kuttar bachai do nang ni asi bengali maron ni ko aina hai ba se kuttar bachai ba se nasagi naron duna nangi video do semo minai masa ekai khangda ba punba ngamde gi adu ngang ba oiram ba tare dana noi romita mangang ne pari mom ne thoibani ne ro machal ne ro machal masi bisanu PhD na minai masa piti marvin nangna ngai leitana pari mom romita mangang ro machal chota bhim kari mayam ma hairi bado nangna meite gi jumda minai wena leiram bado aina hange hairoi haide bane ba nang henjela bani na hujikti hairage ko nangna hiang thangda maite gi yumda pathi komthi mayam ama sengaga maite gi yumda gi nathibong chak pokham chaluk sabado nang kawra bro nangi namaga nangi nayamba amaga nanga hiang thangda leiramaga nangna maite gi yumda minai wena leiramaga nathibong hinduna maite gi yumda ichara chakhe base kawgano khangba aduga nangna huji lonchop kayama nangna channel la ngangi bado nangi namana nangi channel do yengdra nangi na chan na sa kuki mayam kuki nupi mayam amana kuki ni pa mayam amana jengi bado nakhoi gi chatna biro do nakhoi di yamna lingjen manaina nangna akampe nganga su mayam full support tawri adura noi gi lingjen mana ba hairi bado minai masa meite gi jumda minai wena leikhraga piti marvin kaina hairadana nasak to nangam ta minjen da yengo nangna ga su ekhoi gi saktaga kari ma adana aduga hojik hairiba piti marvel minai masa se leina lai thung kaya ama paaga mahak se moigi leiba kuki na bauna mithana bidrabani abako aduna nahan lambi de ga tho mana wangang ge to bada khami do wangang ga noina kagino huina khongaga kedoru doi noina khangnya ba kuki leiriba atei singduna aduga minai masa piti marvin no da haiga da badi nangi channel khudingi nangna ekhoi bu laisona na son bado adu tawganu ai nangi video su yeng bide aduga nangna ka yengona comment pirei bado namai do osan ningi khangba ai gi channel ga yeng bi gano aduga nangna lonchuk ngangi ba mayam do noi kuki nupi mayam na yengi bado noi kuki nupi sing do harauna ba nang lonchuk ngangi bro na khoi di lonchok ngang su chatna bini ekhoi meitai di adumaina lonchok ngang ba se chatna da banina nakhoi gi lonchok ngang gi lingjen mana bado nakhoi masena sumana na leiru aduga muka haiga da badi hojik kuki na maitai da landa bagi hojik sokna ribe irang sigi matang da ekhoi su haining bawa kaya ma hai adubu ngai leitena apiti marvin adu ada akhoi amta pande darka su ta de nangombo hui go onjan bagi khangaba hui di mapu masak khangi hui na chagi ba chak to gi laman khangi adubu nangdi hui na thi chaba hui do magi adugagi hena nangna hena tole ba nangdi nangna hiang thangda maitai gi yumda minai wina maitai gi yumda ina thibong chara chawgi bodo adu nang masak khangde ba hui de gi soina ton ba sani nang se khangaba aduga hojik hairiba minai masa
minai nanga mapu khoi ga onsen ba tukasai aduna nangi video ai yeng bagi darkar so ta de yeng su yeng de nangna ka khan ga no nangi video yeng na ngasi reply pire mare na ai gi leiri ba nuksir ba isina bingu pa mayam amana ai ngonda nangi video se ai ngonda tharak pa de gi ai na ngasi se nangbu reply pi bani adu mamang da su video kya ma thari piti marpin da reply khatan pi bi wan ai na nang se onjan ba tukachai ya ba tukachai ba de na ngonda onjan da bane ba khanga ba aduga ngasi amuka ina hairage nangna karigino maite khoi gi tongan tongan ba leiba ming jing se ngai tana hairaga laisong na sum son lei do nangi laina nangi thasi thanong hori ba aduga nang hoji hoji nari ba anaba do adu hana layenga ga phana ba hono kuki na maite da landa dore na khangba da gi minai ni na noi di maite gi mathak ta attack to ge khan mane lan hodri ngai de noi di hurana chen gre ba maite na noi de kari akai ba thabak to gi ba da gi no noi na maite gi mathak ta landa ri ba se minai sa nakhoi na british ka lan ton ipai pu thanamba minai noi bu asom kalam karam mafam dagi noi bu tandhora ga aroi bada british ki hoji hoji british ki minai ne changak pa noi na mukamuk mapu sage khali bado karam ba chahi de karam matam da nakhoi na manipur da changak khia bado adu history do phajana yengo adu loiga anga ophai de mai hui de mai pangkhong da khong ka no khangba amuka haiga da bari pari imom palanga nganga aba nangi history loina ko thora kan ya nang ka gano nan ge channel mayam da nang se hyang thang da minai we da me na khang da bado ai nang si mayam da haidoi bi nang hyang thang da leirami hyang thang da minai we ne leirami nama ga nayamba ma ga nang ga hyang thang da kari thabak suram me bado ngasi di social media da wai chai re na to minai si wai lo lage minai nangi wai lo lage hoji hoji ichinau mayam paw ma hana tamina si ko पाउसे हाना तारगा मखा तावा फम थमजरागे कुकी जो अमदे मैतैगे सीएसओ सिंगिलो सिंगबा सिंगा उनादुना औजिक लमदम असिदा थोकलबा इरांग असे लाक्सिनदुना शांति पुरकनबा वा तानारगने हाइना एके मिश्राना पोंदोखरे इचिना मैम अदुगा पाउमगा मुक्तामिनरसिको यामना मरुइबा वाफम ओइगदरा खंजबदे असि पाउसे लखचरकपनी अदो पाउसे तामिनरसि इचिना अरोइबो ओइना रिलीजन खुदिंग द हाई क्रिश्चियन ओइगेरा इस्लाम ओइगेरा हिंदू ओइगेरा मैतै सना मही ओइगेरा रिलीजन तति एनिमी असि कना ओइगे हाइरगदि सैतान बैड स्पिरिट बुत असिबु ओइना खंगनै लाई थजदबा रिलीजन्स की नियम ngakna chattaba adubu religious community adugi enemy oina launai religion dadi aikhogi yeknaba asi holy book aduda yaurambagi matung inna khangnai society dagi aikhogi yeknaba asi kanana haibi bage society adugi leader lebak adugi leader aduna makoi asi aikhogi yeknabani haibi gadawini imung manungdana mama mappa imung adugi machin chatpa mioi aduna aikhogi yeknaba asi makoi sing asini haina takpi doini leader sing aduna haiba sing aduni makha taba singna thawai yaungna siba kidana ingadawriba asi hauzik maitai kuki landa public khaktani khanariba maitai leader kuki leader lona pau loina phaunai public khangande ahoba lairadi aroibasu laigani lanchum tawdana laiba yaba nate naga kuki lan paite kuki lan adum loishin kriba adune naga kuki lan paite kuki landa kanana tongjakhige kana amata tongjaba laikide maitai kuki lan asidasu kisu maitai su kana amata tongjaroi lan kuithriba asi politician singna magi political mileage advantage position launana ba onabagini wabana public na oina wahoba misi minasu public ngaktani politician leader amatagi macha masu lan asida shikiba shokiba nakiba kana tage kuki gi su yaude maitai gi su yaude haire lan asina manipur gi ethnic group sing asi punna laminaba yana ba long term policy gi lambi amakakti uba phangle manipur gi kabo beli hanjin hanba hairiba ase long term goal ni masi mai paklagadi manipur da tungkoina peace laigani naga sing su hojikti myanmar da tangkhai india da tangkhai lairiba ase kabo beli punchilakpada makhoi punba ngamlagani kuki sing su myanmar makha da laiba yamna wai aduna manipur side ta chelaklaga laikhibani kabo beli manipur da hanjin bada makhoi su peace phanglagani maitai sing su kabo beli hanjin bai base past glory adu hanjin bani india da punba myanmar da punba ningtamna tokhaina laiba haiba wafam adugi argument tawnaganu aikhogi ipa ipu singna punna thambiramba lam kanglup tokhaina khaidoklaga laikhriba ase amuk hanna punchinbagi lambi ni khallagadi problem amatta lairoi haiba wafam phongdokli aduga ichinaw ma'am makha tawa pawamamuk taminarasiko ngasi yamna nungaitaba thodok ama mayamnasu loina khangamani thodoktugi matanga ekhoigi eti gi ekai khumnamda matik charaba PRO Robin manga aina khangnariba tamo Robina wafam khora thamai asigi wafam se mayam taminarasi
Arambai Tengogi Robin Mangang Koirak Pamnasu, Asuna Tamlak Limadude, Nambol Oinam the Bolero flag post Amana Pikliba, Isa Amatomaga, Hanna Yangam Danakana Tokiba Dubo, Quaidaki Sakataba, Hantaba Takimi, Amana Tawada Balisa Sajani Haina Tamzage, flag post Yaurabakar Habisidi, elected the Yamdrabada, Zilla Parishat official the director Oidaba, Leba Nakpada, Sarugiad Posamani, Aduguma Mishakamana, Aduk Yamna, Hantabalisa Satpasi, Atubada, Pulisna Paduna, Kanbaserak Pigada. Flag post adusu qualify oiba mira natabra verify tawbigadabane yam nungaite isado aduna mama mapa oiba singnasu angang yam kupna senabiyo lambi da gari thawriba singnasu tapna phajana thawbiyo maru oina local truck nung lengoi singba haibra sing yamna yang thawi madu tawroidabane haina Robin Mangana thamlagle Pari mom channel sibu yengbiriba mayam puna pui kai khumna jari ichinau mayam ngasi se hairiba minai maza se onjhaloi gene yam khanjana leijabani adubu asum magi wahi wata se yam tukachaba wahi wata yawsaleba adu ichinau singnasu video whatsapp ta thabirakpa aduga reply pibiu haiba se mayam ama yame do ngasi se asum yamna haiba henjalakpadagi ngasi hairiba minai maza se ga reply khatang pijage aina aina hairiba minai maza se video khara lakhachabani adubu hairiba minai maza se yang thangda haugibani haiba se asumba wafamni aduga makhatana pau khramuk taminarsi minai ko onjan baside yamna tokachai onjan jo onjan ningde adubu aigi nuksireba ichinau kharana yamna hairakpadagi ngasi isi onjan jabani aduga maka onjan base ai tokachai wafamse amukaso haijage Government of India Ministry of Home Affairs के advisor AK मिश्रा अमदी Intelligence Bureau के North East के Joint Director राजेश सिहारी कंप्लेना Kuki जो अमदी मैते की CSO सिंगिलु सिंगबा सिंगा उनादुना हौजिक लमदम मसिदा थोकलबा इरांग असि लाक्सिनदुना शांति पुरकनबा वा तानारगने हाइदे वावसिना हाइ ngasi advisor AK मिश्रा अमदी Intelligence Bureau North East के Joint Director राजेश सिहारी कंप्लेना लुसिंगबा टिम अमन सुरसानपुर दा सत्तुना कुकी जो सिंगे CSO सिंगा उनादुना वारी साना के Deputy Commissioner सुरसानपुर के ऑफिस दा पांगथोकिबा मिफम अदुदा कांगपोकपी दा बेस तौबा Committee on Tribal Unity कोतु सुरसानपुर दा बेस तौबा कुकी जो काउंसिल अमदी फेयर जोन अमदी जिरिबाम दा बेस तौबा Indigenous Tribals Advocacy Committee की मिहुत सिंगसु सरुक याखे मफम अदुदा मरुअइना फ्री मूवमेंट अमदी हाईवे सिंग यावना कुकी जो सिंगना लेरिबा मफम सिंगदा संगसिलबा टोटल शटडाउन की मतंगदा वा खनखे हाइदे अमरोम दंगारांग All Manipur United Club Organization अमुको अमदी Coordinating Committee on Manipur Integrity कुकोमी अमदी अतै CSO सिंगी मिहुत खरगसु All Secretariat अयुक पुंग मापनदगी हौदुना नुंगथिल पुंग अहुम फावबा वारी सानाखे हाइदे वारी सानाबदुदा मणिपुर दा तंगदु लैताबा हंजिलकनबा फेस अहुम थोकना खाइदोक्तुना लंबी सेंबा लोइरे मसिदा फेस अनि हाइबदी खुलाई लौखतपा अमदी लंबी चतोक चक्सिन याहनबगी थबक पाइखतपा हौरे अहुम सुबा फेस के ओइना लोगे वांगमद खुलाई पाइरिबा सिंगे ओइबा मखोइगा मरी लेनाना एक्टिविटी की थबक पाइखतपना सिंगबा याउरि हाइबा वाफम थमलखि लोइनाना AK मिश्रानसु CSO खरगी माइकैदगी पॉइंट मंगा यावबा मेमोरेंडम अमा पिसिनख्रे हाइदे पिसिनखिबा मेमोरेंडम अदुदा मणिपुर मियामना लमदम असिदा निंगतमना चतोक चक्सिन याहनबा रिलीफ कैंप लैरिबा सिंग मसागे मयुमदा अथुबदा हंजलनबा खुलाई पाइबा सिंगना मिचम मियामदा मखा ताना खुद थारक्तनबा वाफम सिंग मेमोरेंडम अदुदा यावे हाइदे नागा MLA इचिनाव मैम अदुगा कुकी लीगल इमिग्रेट्स कुकी नार्को टेररिस्ट ना होजी ने नेशनल हाईवे दा शट डाउन तौसनबदगी मयाम दा क्यामक यामना प्रॉब्लम ओइगे बदो पाउसे तामिनसिको total shutdown numit marini sujilakba phawba khongjang sakotpa singna kushirasi tawduna lehelli haiba wafam asina aroi boina kudol tamjage Committee on Tribal Unity kotu amadi Kuki Jo Council kawba lup yauna Kuki CSO singna Kuki na khundaba mafam singda chatharakliba total shutdown gi khongjang ngasiga tharaga numit marini sujilaklaba phawba khongjang sakotpa singna kushirasi tawduna lehelli Senapati district ki mafam sing amadi Nagaland ki mafam kaya da Imphal yorokadaba gari sing panduna leiri Mauget lanche laktuna Senapati district headquarter yauna henbung amasung ti kholen police post pawbada potchai puba gari yauna passenger service ki gari punna gari chamri ga yankai hena passenger ga panduna leiri hauzik pawbada Senapati district ki mafam sing amadi henbung post ti kholen post pawbada potchai puba gari chamri ga taraga mapan thau puba gari taraga humdoi passenger puba bus kunga mari amadi winger ahum panduna leiri ngasiga thana numit mari ni suraklaba total shutdown asida hauzik su akan mamong da chathari khongjang loi singna akan aring singduna ana
ana laying damak lakpa ambulance pawba chatpa thingduna kusirasi tawduna lehele free movement ki mayokta thasi ki nipan gi ahing nongyai dagi chatharakliba matam kaktaba shutdown ki khongjang hojik kuki job purupna namna taba mafam seng maru oina kangpokpi churachandpur tengnopol amadi moreda akan mamongda sathari ahing da pawba kuki job purup ki khongjang loisengna lambi da lakpa gari sing thugaiba amadi gari aduda tonglakpa seng phu chebegi thabak chathaba leptri ngarang numidang ana laying gi damak lakpa ambulance gari ama kangpokpi da kuki job purup ki khongjang loisengna chatpa thingki panba yabadi state asida free movement lagani haina union home minister amit chana laukthokra matung thasi ki nipan dagi imphal kangpokpi senapati amadi imphal dimapur lambi da lakpa gari khudimak thingmagi khongjang changsilaki bani hairi haiba mufam asi thamjaraga ngasigide matang saida lo isinau mayam video se loi dingai mangda hariba minai masasiga bengali moron khajatang hairam ge ko piti marvin harami kuttar bachcha तुम्हारे आमी की কইমু বাঙালি ভাষা বলমুনি তুমি শুনতে পারবা আমি কি বলবো তুমি বুঝবই না তোমারে আমি বাঙালি ভাষা কয়া কিছু লাভ হইব না খালি একটাই বলবো যে তুমি একটা কুত্তার বাচ্চা আর তুমি হইলো একটা হারামি বুঝো নালার কিরা যেটা থাকে ওইটাই হইলো তুমি পিটি মারবিন নাং না কোক আউবরা আইনা হাইরিদো নাং নালাদা লাইবা তিনদুনি হাইবানি আদুगा নাংসে हुईगी मचाने हाइबनेबको अदुगुंबा फजा फजबा मौरोन खरा नंगी तमकता हाइबीबनेबको अदो नंग खंगरोय हाइना अमुकमो आइना ट्रांसलेट तौबिरपनी अदुदगी सुएना फजा फजबा खरानि नंगी आइना हाइबीरिबसे अदो आइना बेंगोलीदा अमुक मयांगी मांगदा नंगना एनआई दो ओपन चैलेंज तौबा अदुगा नंगी मयाम अमा हिस्ट्री पुथोरकनिको बेंगोली मौरोन अवाइबनी का हाइरकनो अदुगा असमिस्ता हाइरो हाइरिरो कर्म मौरोन हाइरो हाइरिनो तौरकनो पारी मोम पलकनो खंगबा मिनाई मसा इसिनाउ मयाम ngasi gidi video se matang se ko loisan jarage video se ga soiran yaw khiba kya lere so ngakpi waina pari mom channel na yengbiri ba mayam punam ke homdai kok no jari aduga lore pada paw masam ga hapcharam ge ai se video je thangap ta jo khara thenga ba aduga hayang chite video thangap pa ngamgadra ngamoidra ai sapchabi haiba ngamjadre adubu ai thangap pa ngamna badi hona jarage ado horen dagi di oza hoi thungarani अदो मखा ताबा असिगा जावसंग स्पोर्ट चहीगी असम की लेरिबा होजाइदा जावसंग स्पोर्ट नुमित हुमनी चुपना पांगथुई अदुना हुजी हुजिक लेरिबा अखोय असम की चिनाव इचा इबुंग युपा मयामना सो हाइबा स्पोर्ट सिदा सरुक या बीरगा अखोयगी स्पोर्ट सिबु अमदी हुजी हुजी सिलिबा प्रोग्राम सिबु मतिक चाना मपुम फान मिनेसे अफम जेसी हाइजेगे असिदा यारिबा स्पोर्ट खुदिमक यावरी बोली दगी हौरगा कबड्डी दगी हौरगा थांगता दगिना एनी काइंड ऑफ स्पोर्ट असिगा लोइने यावरी अदुना हाइरिबा स्पोर्ट असिदा लेरिबा इचिनाव इबुंग युपा इचा मयाम पुनमक लारगा हाइरिबा डेट 14 15 16 गी सिलिबा प्रोग्राम असिदा अपुन मोइना लाकमिरगा सरुक यामिनरसी स्पोर्ट आइबसे एखोइना होजे मालेमदा सक ताकपदा अदुकी मति अचौबा प्लेटफॉर्म अमा ओइरिबा अदुगुंबा पोटनी अदुना स्पोर्ट आइबसिदा मयामना सो सरुक यामिनसे अफम जेसी हाइजेगे अदु इचिनाव मयाम ngasi gidi video se matang asiga loisan jarage video siga soiran yaw khiba kya lega so ngakpi waina pari mom channel na yengbiriba mayam puno ke famda ikok nonjeri aduga muka hayeng ayuktegi hawrani sports se mayam na soidana yawi ba lakpi wa famda si haijege aduga akoi manipur laktri oja sensina coach ikoi sports bu guide tona bagi tamakta lakpa ojani ado mamang sehida moi oja manga lai akoi de loina thunge hairiba sport ki sanariba mafam se gonogordani गौनगर की फील्ड अमा लई अदु फील्ड दु स्पोर्ट्स से तौदोरी बनी अदुगा होजाई की गौनगर हाइबा मफम दुदनी अदुगा मफम दुदसु ओजा हगी लैनबा सानबा थकनबा लोइने सिल्ली अदुबो अखोइगा ओजाइगा सुम नुसिनबगी मरीना ओजा होइने अखोइदे लैबदी अदो ममांग सही दसु अखोइदे असुम लैखि अदो हायेंग से थुंगरनी होइ नुमिदांग यौरानी योबगी मखा ताबदा ओजा होइना कदाइदे लै कै तौरे हाबदो मयामदा उलके अदुगा यावसंग स्पोर्ट की मतंगदसु मतेगा मै लखटपा यारगदी लखटलगा मयांग यफमदा उच्चरके लोइसनजरगे चिनाव मयाम कांगले पाकना याइ फरे इबदो पाखंग मना याइ फरे अदुगा वीडियो सिगा सोयना यावखिबा क्या लरगे सुंगाकपि वाइना पारी मम चैनल ना यंगबिरिबा मयाम पुनो के फमदे कोक नोंजरी March 2025 NSN के गा PDF अमदी KNAB की अपुन टीम गा मोरे गा ताइनबा इंडो म्यांमार बॉर्डर दा नमय कापनबगी थौदोक अमदा मणिपुर दगी KNAB केडर मंगा लैखिद्रे हाइबगी कंफर्म तौरे लौथोक पंगमदबा डेड बॉडी कया अमसु लैरि NSN के गिसु कैप्टन अमा यावना मखोय ओम लैखिद्रे ngasi थौदोक अदुदा मसिंग यामलबा PDF अमदी KNAB की अपुन केडर 30 मुक लैखिद्रे अमदी 50 मुकना असुक अपन नंखरे हाइरि नकल
amaromda nungthil pause ki sipongama oiri karigino mi gilon ngang ganu kaina nang gilon na te ngang ri si awai balon ni khangaba bengali mayik ne bak sarao saraa noina bengali gi hurala ga noina wairi balon do khangaba adu ngang bani awai balon gathi lon ne ba ngang ri se phui e gilon kaina sakthu nang gilon sunate ikai do thumai bong hauthi thimikon awai balon ne meitelon hojik noina ngang ri si bengali di hurala ga adoina no na noi ekhoi gilon ne haina sim jara pasi meite mai khana adu so mapung phana sathe ba ko aduna ekhoi gilon mi gilon adu da haira kanu khara khara ekai ba khango ko haudong gi maithong pamba pun bangam de gi adu ngang ba oiram ba tare dana noi romita mangang ne pari mom ne thoibani ne ro machal ne es ro machal masi bisanu PhD na hai okchin manba thabi maru manba nasagi nasak to nang minjeda amta yengo aduga nangna maitei ron sibu awai ba maroni ka hai bodo nangi channel khudingi maitei ron ta mangangi do nasagi nogi kuki phi set kani khangdaba ikai ba masak khangdaba adugi maron do ngang ba yada bro nangbu namaga nanga nangi nayamba amaga hiang thangda maitei gi yum dagi sakni phini daga maitei gi yumda minai wena len gi bodo nang kawra bro adon nang se hoji leina lai thung kaya ama su pae hai thasi thanong su haure hai ri maitei gi sang hijang sa gi ama yam do saba phangak ta badagi ana ba kaya ama su kangi hai ri aduga akape ngang bagi ana ba ma sunong da pai ri hai ri ne minai masa kuttar bachai do nang ni asi bengali maron ni ko aina hai ba se kuttar bachai ri se nasagi naron duna nangi video do semo minai masa ikai khangda ba